ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯤꯌꯥꯝꯅ ꯋꯥꯅ ꯂꯩꯔꯒ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯪꯖꯤꯟ ꯎꯁꯤꯟꯅꯗꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯊꯣꯛꯆꯣꯝ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯏꯃꯥꯒꯤ ꯃꯩꯔꯥ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯂꯨꯞ ꯑꯃꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯐꯣꯔ ꯄꯤꯁꯀ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯨꯖꯥꯇꯥꯅ ꯍꯥꯏ ꯁꯦꯟꯇꯔꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯂꯦ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ꯖꯤꯔꯤꯕꯥꯝꯗ ꯃꯩ ꯆꯥꯛꯇꯨꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯖꯦꯄꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃꯗꯤ ꯐꯝꯅ ꯃꯤꯌꯥꯝꯗꯒꯤ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕꯅꯤ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯐꯪꯗ꯭ꯔꯒ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝꯒꯤ ꯃꯩ ꯆꯥꯛꯄ ꯀꯌꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯗꯤꯜꯂꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯆꯠꯄ ꯑꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯣꯗꯤꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯌꯥꯎꯔꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯁꯤएम ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯇꯨꯅ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯖꯤꯔꯤꯕꯥꯝꯒꯤ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯦꯟꯇꯔꯅ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯩꯇꯩ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ सिगी पुनमते सिक्योरिटी की थोदोक्तगिनेबा होय चोचापुदा थोक्रिबुदा अचानक ने हायरसेबि यारेबा सडनली तौबने हायरसेबा दुमदा कोई इक्यूज तौरसेबा अदुगा हौजिक था तराउंदे सुरदा लैरबा बॉक्सिदा जिरीदा अदुगी सिक्योरिटी टाइट्स का बायनो वाटलिनोबा नेशनल हाईवे असिदसु नेशनल हाईवे ने कोई की चथोक चसिन तौ लाइफलाइन की लंबी नि अदुम प्रॉब्लम खुदिमक थोक लैरगा कमाइना सिक्योरिटी कनो ओइद्रिनोबा वसी मा हंगमम थोपा सरकार कोई की सरकार दा हंगमम थोपा क्वेश्चन नेबा माना सॉरी हायरा कोई सुमजा लेगद्राबा मोय यांखैसना मोय यांखैसना अखोय प्रजा से ngaktoi da haraga smai sum tawra ko ya legadra ba maram di sini tasena center na tabok se punamok se sille ha base kuki gi michang chang ha base proof evidence le bagum banga ta leba maram di asam rifle ha ba po se moy da gi ra ba kai do gi la do to pamata na kai do gi yum mai tha be do kai do gi noi ba ang to do no legadra ni sita akhoi nam security loi type up tawra ga noi le ni ha ba po to to da moy na gasi hon bo to adu ta di moy center force khudi mak su center na ha ba ta थोंग या मिनरगा कुकी की सपोर्ट ने हाबसे गसी प्रूफ ओइरबन एविडेंस ओइरबन ने जिरी की प्रॉब्लम सिदा अदुना मरम ओइरगा अखोय हाइजेनिंग दी येगो हुसी मई चाकदा लेरिबो मफम सिदा गवर्नर लेते प्राइम मिनिस्टर चीफ मिनिस्टर लेते अतै माय पार्टी प्रेसिडेंट लेते कना लेते बा मोई पार्टी ने लुई चपलेबा दिल्ली दा मोदी उलगे न चाहिए बक था होरस फम दो मी दुकी माय सेलिब्रेट तो चलेबा सोन मी हादा रकान सिदा सिंह प्रजा सिबा को गुरी ब्राबा ngasi पार्टी सरकार के मसे हंगम थोपा क्वेश्चन दत ब्राबा मोई हाइबम थोत्रो नोई के दुना लुब नते कोई पार्टी की याव सुय याव सुय ai khoi ki chai su siri khoi ki state mai chai yum mai thari hai ba po se moi na haraga lin na lege da mapam sida moi na ada chalaga to bom thopra ba se sin oi tak pata ba di akhoi mai chai se ta sing na center ma su state pai ba sarkar da pai mi amsina ma la ha ba si yare hai ba po se ba thamai se asina khoi ka ba gi sum ta no to ro lai do no ba aduna ngasi last imam ya lo na request ta wisini thuna thopiro celebration to yaw suy atop state mem to gari aduna noi ki evidence kali no ha ba to khoi praja na khang ta thuna thopi na sigi situation se yang da 15 days adu bogi manung da loshana bona ka dandi adu ga jiri da lei ba praja ku di makta so koi request ta uzari sini akoi su sonda agam ba sakti praja me ang manara ka hona jage lam do thadok pi ganu lam do ko la lei si akoi su sida security ki tainam tong na bo chang na hona ge mai gara 75 tu ni ya ga dori braba heli पावगी मिफम अदुदा सरुग याखिबी आमकिल की प्रेसिडेंट लौरेंबम nganbi na phongdorapda चुराचानपुर मोरेन चिंगमा मफम सिंगदा मणिपुर लेंगाकना निंगथी नाक सेन हौदबा अमदे इरांग लाक्सिन हौदबना मैतै सिंग कुकीना तालखिबनी मसिगी मतुंग हंदक जिरीबामदा थोकलिबा थौदोक असिसु चप मानना थोरकद्रा हाइबगे चिंगनबा लेरे कुकीना मैतै अमा हारखिबगा लोइनना मैतैगी युम यावना लेंगाकी लोइसंग मै थारखरे मफम अदुदा लेरिबा सेंट्रल फोर्सेस सिंगना करिमता तौखिदबा असि अंगकबा पोई कुकी सिंगना मैतैगी युम मै थाद्रिङै सेंट्रल फोर्स सिंगना मैतै सिंगबु मयुम होंदोरकनबा होंदोखरबा मतुंग युम सिंग अदु कुकी मिलिटेंट सिंगना मै थाखिबनी थौदोक असिना मैतै असिबु इंडिया लेंगाकना तुमना हातनबा सिलबरा मैतै लेहनदनबा होनरिबा हाइबगी चिंगनबा लेरे लोइनना गुजरात ता कम्युनल रायो थोखिबा मतमदा मोदी लेंगाकना तुमिन नुमित खरानीदा लोइसिनबा ngamlaga कुकी मिलिटेंट सिंगना मणिपुर लंदारप अस्त चाही अम हेला भौवा लोइसिनना थंबा अमदे मणिपुर सेंट्रल फोर्स कया थाजी लगलगा कुकी की मिचंग चंगहनबा असि अंगकप पोए थवोंग असि इंडिया लेंगाकना खुदकता लेपकदबनी
ꯖꯤꯔꯤꯕꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯃꯁꯤ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯕꯨ ꯍꯥꯠꯂꯁꯨꯅꯨ ꯃꯇꯥꯒꯨꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯁꯥꯒꯤ ꯈꯛꯇ ꯈꯟꯗꯨꯅ ꯂꯩꯕꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯈꯤ ꯖꯤꯔꯤꯗ ꯉꯁꯤ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯁꯦꯡꯅ ꯍꯦꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯗ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯁꯔꯀꯥꯔꯁꯤꯅ ꯃꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯊꯣꯛꯑꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯖꯤꯔꯤꯁꯤꯗ ꯀꯔꯥꯏꯗ ꯑꯍꯣ ꯑꯔꯥꯛ ꯂꯩꯔꯤ ꯖꯤꯔꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯖꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯝꯗꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯤꯒꯠꯂꯀꯥꯟꯗ ꯄ꯭ꯔꯣꯇꯦꯛ ꯇꯧꯍꯧꯗꯕꯗꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗꯒꯤ ꯉꯁꯤ ꯖꯤꯔꯤꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯏꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯁꯤꯗ ꯂꯩꯔꯤꯕꯁꯤ ꯕꯣꯔꯣ ꯕꯦꯒ꯭ꯔꯥ ꯑꯗꯒꯤ ꯂꯝꯗꯥꯏ ꯈꯨꯟꯅꯧ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯥꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯩꯇꯩꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯧꯒꯦ ꯍꯧꯖꯤꯛꯁꯤ ꯇ꯭ꯔꯥꯏꯕ ꯀꯨꯀꯤꯁꯤꯡꯁꯤꯅ ꯆꯤꯟ ꯀꯨꯀꯤ ꯑꯃꯗꯤ ꯁꯨ ꯀꯨꯀꯤꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯀꯟꯕ ꯂꯥꯡꯖꯦꯜ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯅꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯣꯏꯅꯅꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯂꯦꯞꯄ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯣ ꯍꯥꯏꯔꯒ ꯍꯧꯕ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯃꯌꯥꯗ ꯅꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯄꯣ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯨꯝꯕꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯈꯣꯏ ꯇꯁꯦꯡꯅ